ꯂꯧꯃꯤꯁꯤꯡꯗ ꯅꯤꯡꯊꯝꯊꯥꯒꯤ ꯊꯥꯅꯕ ꯃꯔꯨ-ꯃꯔꯥꯡꯁꯤꯡ ꯑꯊꯨꯕꯗ ꯄꯤꯕꯤꯌꯨ꯫ ꯍꯧꯖꯤꯛ ꯂꯧ ꯂꯣꯛꯄ ꯂꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯝꯊꯥꯒꯤ ꯊꯥꯅꯕ ꯃꯔꯨ-ꯃꯔꯥꯡꯁꯤꯡ ꯑꯃꯗꯤ ꯗꯕꯜ ꯀ꯭ꯔꯣꯞꯄꯤꯡ ꯇꯧꯅꯕꯒꯤ ꯑꯉꯟ ꯐꯧ, ꯐꯧꯗꯤ, ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯂꯣꯏꯁꯪꯅ ꯑꯊꯨꯕꯗ ꯂꯧꯃꯤꯁꯤꯡꯗ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯄꯣꯏꯔꯧꯄꯥꯠ ꯐꯥꯔꯃꯔꯁ ꯗꯦꯚꯦꯂꯞꯃꯦꯟꯠ ꯀꯣꯑꯣꯄꯔꯦꯇꯤꯚ ꯁꯣꯁꯥꯏꯇꯤ ꯏꯝꯐꯥꯜ ꯏꯁꯅ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯉꯁꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯌꯥꯏꯔꯤꯄꯣꯛ ꯇꯨꯂꯤꯍꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯒꯤ ꯊꯧꯔꯝ ꯑꯃꯗ ꯄꯣꯏꯔꯧꯄꯥꯠ ꯐꯥꯔꯃꯔꯁ ꯗꯦꯚꯦꯂꯞꯃꯦꯟꯠ ꯀꯣꯑꯣꯄꯔꯦꯇꯤꯚ ꯁꯣꯁꯥꯏꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯦ.ꯍꯩꯆ. ꯇꯣꯝꯆꯧꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯆꯠꯂꯤꯕ ꯆꯍꯤ ꯏꯪ 2023 ꯑꯁꯤ ꯂꯧꯃꯤꯁꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯋꯥꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯂꯧꯃꯤ ꯑꯩꯈꯣꯏꯒꯤ ꯐꯧꯗꯤ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯨꯕꯗ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯂꯣꯏꯁꯪꯅ ꯐꯧꯗꯤ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯄꯤꯕꯤꯈꯤꯗꯦ꯫ ꯄꯤꯕꯤꯅꯕ ꯄꯥꯎꯆꯦꯁꯤꯡ ꯑꯃꯁꯨꯡ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯂꯕ ꯃꯇꯨꯡ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯂꯣꯏꯁꯪꯒꯤ ꯗꯤꯔꯦꯛꯇꯔ ꯃꯁꯥꯗꯁꯨ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯁꯤꯟꯗꯨꯅ ꯈꯪꯍꯟꯖꯈꯤ ꯑꯗꯨꯕꯨ ꯐꯧꯗꯤ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯐꯧꯗꯤ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯂꯧꯃꯤꯁꯤꯡꯗ ꯄꯤꯕꯤꯈꯤꯗꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯇꯣꯝꯆꯧꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯍꯧꯖꯤꯛ ꯂꯧ ꯂꯣꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯅꯤꯜ ꯂꯩꯔꯤꯉꯩꯗ ꯊꯥꯒꯗꯕ ꯃꯔꯨ-ꯃꯔꯥꯡꯁꯤꯡꯁꯨ ꯃꯔꯨ ꯑꯣꯏꯅ ꯍꯪꯒꯥꯝ ꯃꯔꯨ ꯄꯤꯕꯤꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯃꯤꯁꯤꯡꯗ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯤ ꯑꯃꯗꯤ ꯗꯕꯜ ꯀ꯭ꯔꯣꯞꯄꯤꯡ ꯇꯧꯅꯕꯒꯤ ꯑꯉꯟ ꯐꯧ, ꯐꯧꯗꯤꯁꯨ ꯃꯇꯝ ꯆꯥꯅ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯉꯁꯤꯒꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯄꯣꯏꯔꯧꯄꯥꯠ ꯐꯥꯔꯃꯔꯁ ꯗꯦꯚꯦꯂꯞꯃꯦꯟꯠ ꯀꯣꯑꯣꯄꯔꯦꯇꯤꯚ ꯁꯣꯁꯥꯏꯇꯤꯒꯤ ꯑꯇꯩ ꯊꯧꯃꯤ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫